ꯊꯥꯈꯤꯕ ꯆꯌꯣꯜ ꯑꯅꯤ ꯑꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯃꯄꯥꯟ ꯂꯩꯕꯥꯛꯁꯤꯡꯗ ꯇꯣꯏꯅ ꯈꯣꯡꯆꯠ ꯄꯥꯡꯊꯣꯛꯄ ꯊꯦꯡꯅꯔꯤ꯫ ꯃꯃꯥꯡ ꯊꯥꯗ ꯃꯍꯥꯛꯅ ꯖꯔꯃꯅꯤ, ꯗꯦꯟꯃꯥꯔꯛ ꯑꯃꯁꯨꯡ ꯐ꯭ꯔꯥꯟꯁꯇ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯪꯅ ꯈꯣꯡꯆꯠ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯦꯄꯥꯜꯗ ꯕꯨꯙ ꯖꯌꯟti ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯊꯪ ꯆꯌꯣꯜꯗ ꯃꯍꯥꯛ ꯖꯄꯥꯟꯗ ꯆꯠꯀꯗꯧꯔꯤ꯫ ꯃꯣꯗꯤꯒꯤ ꯁꯦꯗ꯭ꯌꯨꯜ ꯑꯁꯤ ꯃꯨꯟꯅ ꯌꯦꯡꯂꯨꯔꯕꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯈꯛꯇꯗ ꯈꯣꯡꯆꯠ ꯄꯥꯡꯊꯣꯛꯇꯨꯅ ꯃꯇꯝ ꯃꯥꯡꯍꯟꯗꯕ ꯊꯦꯡꯅꯔꯤ꯫ ꯑꯦꯟꯒꯦꯖꯃꯦꯟ ꯑꯃꯁꯨꯡ ꯃꯤꯐꯝꯁꯤꯡꯗ ꯁꯔꯨꯛ ꯌꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯅꯨꯃꯤꯗꯥꯡꯗ ꯃꯍꯥꯛꯀꯤ ꯃꯊꯪꯒꯤ ꯄꯟꯊꯨꯡꯐꯝ ꯇꯝꯅ ꯑꯃꯨꯛ ꯆꯠꯄ ꯊꯦꯡꯅꯔꯤ꯫ ꯃꯍꯥꯛꯀꯤ ꯖꯄꯥꯟ ꯈꯣꯡꯆꯠ ꯑꯁꯤꯁꯨ ꯃꯑꯣꯡ ꯑꯃ ꯑꯣꯏꯒꯗꯧꯔꯤ꯫ ꯃꯦꯒꯤ ꯇꯥꯡ 22ꯗ ꯖꯄꯥꯟꯒꯤꯗꯃꯛ ꯏꯟꯗꯤꯌꯥ ꯊꯥꯗꯣꯛꯀꯅꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯃꯦꯒꯤ ꯇꯥꯡ 18ꯗ ꯇꯣꯀꯤꯌꯣꯗ ꯑꯌꯨꯛꯇ ꯊꯨꯡꯒꯅꯤ꯫ ꯖꯄꯥꯟꯒꯤ ꯀꯣꯅꯨꯡꯗ ꯃꯍꯥꯛꯅ ꯀꯔꯕꯥꯔꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕꯁꯤꯡꯒ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯎꯅꯒꯅꯤ, ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯏꯟꯗꯤꯌꯟ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯁꯨ ꯎꯅꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯀ꯭ꯋꯥꯠ ꯃꯤꯐꯝꯗ ꯑꯃꯨꯛ ꯁꯔꯨꯛ ꯌꯥꯒꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯏꯟꯗꯤꯌꯥꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯟꯗꯛ ꯆꯠꯈꯤꯕ ꯖꯔꯃꯅꯤ ꯑꯃꯁꯨꯡ ꯗꯦꯟꯃꯥꯔꯛ ꯈꯣꯡꯆꯠ ꯑꯗꯨꯗ ꯁꯨꯞꯅꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃꯈꯛ ꯄꯟꯈꯤ꯫ ꯖꯄꯥꯟ ꯈꯣꯡꯆꯠ ꯑꯁꯤꯗꯁꯨ ꯃꯍꯥꯛꯅ ꯅꯨꯃꯤꯗꯥꯡ ꯑꯃꯈꯛ ꯄꯜꯂꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯗ ꯃꯣꯗꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ 5ꯗ ꯈꯣꯡꯆꯠ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯁꯨꯞꯅꯒꯤ ꯅꯨꯃꯤꯗꯥꯡ 3 ꯈꯛꯀꯤ ꯃꯇꯝ ꯂꯧꯒꯅꯤ꯫ ꯃꯍꯥꯛꯅ ꯃꯇꯝ ꯃꯥꯡꯍꯟꯗꯅꯕ ꯄ꯭ꯂꯦꯟ ꯃꯅꯨꯡꯗ नुमिदांग मरीदी लेक्लगनी इंग 1950 गी परिंग मतमदसु महांगना होटल लेक चादुना सेल मंगहनखिदे हाइरी। महांगना इंडिया के अचंबा नागरिक अमा ओरिंगै मतम अदुदा महांगना चटकदबा मफमसिंग अयुक नुंगथलगी मतमदा चटलगा नुमिदांगी लास्ट फ्लाइट तोंगी हाइरी। मतम अदुदा महांगना प्लेन मनुंग अमसुंग एयरपोर्ट तुमदुना मतम अमसुंग रिसोर्स मंगहनदनबा हाइबसी महाकी हैनबी ओइदुना लाखी हाइरी।